Akasban Imphal Moirangthem Ibehaibi pau pajari ahanbada maruiba pau. Imphal Jiribam Lambigi Irang Turel da Len Marigi RCC Thong Sanaba Mukhyamantri N Biren Singna ngarang jatra hunkre. Manipur ngarang COVID ki anaba mioi chani taramapal naba phaduna discharge tawki mioi ani siki amasung Kendra Sarkar amasung Lomi Singi mioi singa ngasi New Delhi da maridak suba oina wari sanagani. Laibak asina malengi laiset oiriba COVID-19 ki mayokta punna amatta oina lanthengnari lamdam sigi miyamna sakhangnerba miyoi kyanasu lanpham asida mai paknaba gidamak Akasban Imphal gi I pawhi khuthangda mipum khudingmakna araiba thong ahum face mask upa amaga phut taruk lapnana leinaba mai mit amadi khocha toina hamdoktuna tarutana na thamnaba appeal tawri. Tangkolpin actress amasung producer Sima KS Awungsina COVID-19 dagi ngakthoknaba miyamda appeal tawraduna hai. Sima KS Awungshi aina mayambu khurumjari tamthiraba COVID-19 lechat asigi matam asida ekhoi punna amata oina thengminnasi mayam yariba makhaidi yumdagi chathokpiganu chataba yadaba oiragadi mask soidana upiyu mi amaga amagi marakta Yamdrabada meter ani labna laibiyu. Khutsa sabon natraga hand wash na toina hambiyu. Aphaba chinjak chabiduna immune system kanna thambiyu. Ekhoi masen saunabagi mahuta lechat asibu punna lanthengminasi. Nongmadi virus asibu ekhoina soidana maithiba biba ngamgani. Ishobu khoiromba kaunaroisi. Ekhoi mayam nungsi janana amana amagi mateng pangnaraga cheksinna laiminasi. Haujik mapung maiba pauda. Imphal Jiribam Lambi National Highway Contractor-ki Irang Turel Mathakta Nongna Sagadaba Len Marigi RCC Thong Mukhyamantri N Biren Singna ngarang jatra hunkre. Thong asi Kendragi Senthang Lupa Koti Yankhairom Changna Sagadabani. Kendragi Road Transport Amadi Highways Mantri Nitin Gadkari na handakta thong asi sanabagi damak senpham asi kaithokpa yakhrabani. Mukhyamantri na Irang Turel gi Nongna Semjilaba Valley Bridge ngarang sangakhi. Irang Turel gi mathakta saba Hanagi Valley Bridge adu mamang tha November amada tekibadagi lambi asida satok chasinda apan oiduna lakibani ngarang sanga kiba Valley Bridge adu Indian Army gi 52 Engineer Regiment amasung National Highway Infrastructure Development Corporation Limited na punna sabani Tauram madu da wangang bada Mukhyamantri Nongtham Biren Singna hai None jila asi malengi lamkoiba singi mapham ama oina senggatnaba Rajya Sarkar na hotnari jila asi da leiriba malengi khwaidagi wangba railway bridge asina lamkoiba singi pungning chingchinpham oiba mapham ama oiba ngamalagani Manipur da sahi amada miraibaktagi lamkoiba mioi lising 10 dagi 12 phawba lakli masi mamangi sahi singdadi supnagi lamkoiba mioi jamri rom tamak laklambani lamkoiba mioi sing lakngba pohnabagi namak lamdam asigi miyamna lamkoiba singbu pungning thawgatpa amachung minungsiga loinana taramna opham thoi Thauram maduda Forest Environment amasung Climate Change Mantri Awangbam Himai amadi atei makok thongba lujingbasing saruk yaki Manipur da mioi sa Manipur taret nongna COVID-19 positive oiba thengnakibaga loinana Rajya sigi apunba positive case ki masing lising kunmanga Sahum Maudra Sure. Rajgi COVID-19 Common Control Room na ngarang numidang waram thokiba serol amada hai hokiba pungkun marida COVID ki anaba mioi sani taramapal naba phaduna discharge tokiba galoinana naba phakiba migi masing lising kunmathoi samapan kuntra taret sure naba pharakpagi sang sada marputaru dasmik mari sinoni haujik active case lising ahum jama humpuni thoi leiri Hairiba matam asigi manungda mioi ani sikiba galoinana Rajya sida COVID-19 positive oiba sikiba migi masing sani maudrama thoi sure Thawal jila ki nongpok sangmai police station na khwaidagi phaba police station gi mana phanglakpada Mukhyamantri Nongtham Biren Singna nungaiba phongdokre Twitter da thagatpa warul da Mukhyamantri na police station asida nungaiba phongdokladuna makoi gi kathokpa amadi miyam gi damak khanduna mathau ningthina tawba adubu sakhangba oina mana asi pirakpani haikhe Kendra gi Griha Mantralayna lebak asi khwaidagi phaba police station tara khangatpada nongpok sangmai police station na khwaidagi makokta oirakpani
गुजरात की कच्छ तंगरांग पांगथोखिबा डीजीपी सिंगी मिफमदा प्रधानमंत्री नरेंद्र मोदी ना वाफम असि लाउथोखिबनी नोंगपोक समाई पुलिस स्टेशन असिना मियांगिदमक पाइखतपा थोइदोक हेंदोकपा थबकसिंगु सखंगदुना मना असि पिरकपनी ख्वाइदगी फबा पुलिस स्टेशन की मना अदु पुलिस स्टेशन असिगी ओसी कैसाम प्रेम कुमार मंगांगदा केंद्र की होम अफेयर्स मंत्रालयना वीडियो कॉन्फ्रेंसिंग की खुथांगदा ngarang pangthokiba mifamda khosinnarakhi tabiriba pawase akasbani imphal dagini केंद्र सरकार अमसुंग खोंजंग चंगसिलिबा लौमी सिंगी मिहुतसिंगा ngasi New Delhi da marirak suba oina wari sanagani haukiba lebak pokpa numita sathakiba ahum suba tangkaki wari sanabada nakal animakna waroisin purakpa ngamdana tokibani miphamanduda lau singu mantri Narendra Singh Tomar lalon itik mantri Piyush Goyal amasung lalon itik rajya mantri Som Prakash na kendra gi mahut chinduna saruk yakhi miphamanduda Sri Tomar na hai lौमी सिंगी याइफनबा थबक पाइखतनबा सरकारी अजेतबा फिरेप लई अमसुंग lau singu gi lamda sakhothanba haibasi mangjil थाबा थबकनी नौना पुथोकलिबा लौमी सिंगी सेमदोकलबा एक्सिंग अदु मखोइगी याइफनबगिदमंगनि हाइनसु श्री तोमरना मिफमदुदा फोंदोखि सरकारना कोविड-19 लाइचत संदोकपा थिंगननबा अकनबा चेक्सिन थौरांग लौखतबदगी हौखिबा नुमित 15 असिदा नोमदा थेंगनबा पॉजिटिव केस की मसिंग लिसिंग यांखैगी मखादा लेरकली केंद्र की हक्सेल मंत्रालयना ngarang थोखिबा जेरोल अमदा हाई हौखिबा पुंग 14 दा लेबाक असिदा मियोय लिसिंग 53 चाटुक खक्तमक लैना असिदगी नाबा थेंगनखि इम्फाल दंगासी फोंबा पाउसे सिंगी मरुइबा पाउसिगी दमक वाहेंगबम वाशिंगटन लेरे वाशिंगटन थागचरी इबेहाइबी लेन मरीगी आरसीसी इरंग थोंग सानबा मुख्यमंत्री एन बीरेन जत्रा हुनखिबा मदि थोंग असिगी बेली ब्रिज अमुक हना हांगदोखिबगी पाउ नोंगपोक सिंगमाई पुलिस स्टेशन ना लेबाक असिगी ख्वाइदगी फबा पुलिस स्टेशन ओइखिबगी पाउ असिना ngasi इम्फाल फोंगबा पाउसे यामबगी मरोइबा पाउ ओइरी इरैपाक अमसुंग नहारुलगी थौदांगदा सीएम ना इरंग आरसीसी ब्रिज जत्रा हुनख्रे बेली ब्रिज हांगदोखरे हाइबा पाउगा लोइनाना डिस्ट्रिक्ट हेडक्वार्टर सिंगदा अथुबा दा कैबिनेट मिफम पांगथोकपा हौरगनी हाइबा मुख्यमंत्री की वाफमना अहानबा हेडलाइन पाउ ओइरी हुयलन पाउदसु मक्रू बाराक अमसुंग इरंगी आरसीसी थोंगसिंग साबा लोइराबदी प्रॉब्लम लेयरोय हाइबा श्री बीरेन की वाफम अहानबा हेडलाइन तौदुना फोंगली पोंगनफमदा नुमित 38 गी मतुंगदा इरंग ब्रिज सथोकसिन याहनख्रे हाइरदुना सही अमगी मनुंगदा इरंग ब्रिज 4 लेन आरसीसी ब्रिज ओंथोकनबा होनगनी हाइबा मुख्यमंत्री की वाफम अहानबा हेडलाइन तौरी इरंग थोंग जत्रा हुनबा मदि बेली ब्रिज संगाबगी पाउ पीपल्स क्रॉनिकल संगाई एक्सप्रेस की इंग्लिश अमसुंग मणिपुरी एडिशन मॉर्निंग बेल इसेल एक्सप्रेस अमसुंग मणिपुर मेल दसु हेडलाइन तौदुना फोंगनरी इंग्लैंड अहानबा ओइना मथंग चयोलदगी कोविड की वैक्सीनेशन हौरगनी हाइबा पाउ अमसु संगाई एक्सप्रेस मणिपुरी की अहानबा लमाइदा फोंगली भारत सरकार की मिनिस्ट्री ऑफ होम अफेयर्स ना लेबाक असिगी पुलिस की फिबम यंगसिनबदा थौबाल जिला की मनुंग चन्ना लेबा नोंगपोक सेकमाई पुलिस स्टेशन बु ख्वाइदगी फबा पुलिस स्टेशन ओइना खनखिबगी पाउसु पाउसे खरदा हेडलाइन तौदुना फोंगनरी मॉर्निंग बेल इम्फाल फ्री प्रेस अमसुंग इसेल एक्सप्रेस ता पावसी मना फंगबगी ट्रॉफी गा लोइनाबा फोटो छु फोंगली पुलिस स्टेशन असिगी इंस्पेक्टर प्रेम कुमार मंगांगदा यूनियन होम मिनिस्टर ना मना अचि पिदुना इकाई खुमनखी हाइरी कोविड की पाउदा पोंगनफमदा पुंग 12 दा मी अनि लैखिदे नौना केस 398 हेंगतखी संगाई एक्सप्रेस मणिपुरी दा कोविड पॉजिटिव ओइबा कर्नेल अमा लैखिद्रे इरैपाक्ता ngarangdi covid na siba ani da hantarakle anauba positive 194 discharge tawkhibana 118 oikhi haina headline tawduna phongnari pauche singi headline tawnari ba tai pau kharadi imphal free press ta security personnel ki mathakta bichar chathanabagi ayaba pidabana fake encounter singi matangda CBI na thijinbagi thabak tawhang kaya lakli huyelan pauda layeng changda thengna pukhalakpadagi sibagi chang hengale haibagi matangda high court na lainga ki phirep aiba chero loina pirakna pakhangan khre naharol gi thogdangda lockup amasung interrogation room da CCTV audio recording thamgadabani haiba supreme court ki wafam headline tawduna phongli tabada nungai taba pawamada manipur mail gi office samadi atai yum mari mai chakhibagi paw manipur mail gi anisuba headline oina phongli Ibehaibi थागतजरी वाशिंगटन
Loisilakpada COVID-19 dagi ngakthoknaba face mask upa phut taruk lapnana leiba khutsa amadi maimit taru tanana thamba haiba asamba thong ahum asing ahangna chatpinaba amuk hanan ingsingjari aroibada maruiba pau amo Imphal Jiribam Lambigi Irang Turel the Len Marie RCC Thong Sanaba Mukhyamantri N Biren Singnang Arang Jatra Hunkre Manipur Dangarang COVID ki anaba mioi jani tarama pelnaba phaduna discharge toki mioi ani siki amasung Kendra Sarkar amasung Lomi Singi mioi singa ngasi New Delhi da Mairak Subo ina wari sanaragani Pauloi Jare